Leingak ama Leibagi Amadi administration ama Lei Haibagi Chapchaba Mahou adu Chandel district ki MIYAMDA KARAMBA MATAMDA FANGHANGANI HIRAM KHUDINGDA AWATPANA THANLE HAINA MPCC ki president KEISHAM MEGHACHANDRA NUNGNANGBA FONGDORAKLI WAFAM asing Manipur Pradesh Congress Committee MPCC ki micheng makhada Chandel Block Congress Committee na sintuna ngasi district asigi MIYAMNA thengnariba khudongchadaba singi matangda joint organizational meeting cum interaction program ama Chandel district ki Chandel da leiba town hall da pangthokla batungda ke MEGHACHANDRA paumi singda phongdorakpani joint interaction aduda AICC ki secretary su oriba manipur ki in charge Christopher Tilak BCC Chandel ki secretary TS Toningham PCC ki member TS Konal Anal Kakching Kendru ki ex MLA Waisur Chandrana chingba kaya yauki ke MEGHACHANDRA hai Chandel district asi manipur gi amadi India gi district amani haibagi mami amata tadre ana laengi lambi thongi isingi lamda paikhaliba thabak thoram sing loina fail oire ADC gi vote tawdaba jahi taruk fare India Leingak tigi chawkhat thorangi damakta thadarak kadaba fund sing amata laktre haiba wafam thamki Panbayai district hospital Chandel da MLA ke MEGHACHANDRA masamak chatuna hangthengnana yengsinki loina Koikonia Training School da su chatuna mahairoi singa interaction tauki. District Hospital si leiriba existing building si 2017 da sanga khibani aduga masida fajana chalairaga leirakhibani. Hauji leiriba problem si District Hospital si su doctor singi award pa mayam ama leire staff singi award pa mayam ama leibani na masi mafam si yamna akoigi location si district sigi remote area tagi kai lai mayam si lakwa aduga mafam sida MRI gi paisa section tawkhraga yausalakta kuina leire adagi then CT scan gi masigi ji government gi sanction leikhraga yausalakta adugumba akoina sport visit tawakanda official singna report pire maram singa doctor singi specialist yam wale then adagi staff sing akoigi nurses me amama wat pa me am sina maram oikanda akoigi yamna sauba Chandel sigi patient gi yengne bagi award ba me amama lei adagi maroina lei basi Chandel gi district administration sigi makhada lei ba problem singsi ADC sima function tawdaba akoi leye maram di election tawdaba degi masina maram oikanda ADC election tawdaba sina akoi gi tribal sinau singi hak matle constitution gi violation akoi leye masi sahi taruk hena election tabakaba leye masi tuan ba organization Chandel gi civil society organization Chandel gi praja mayam singi sinau mayam singida dum demand tawdro lai sarkar sina karim tabi de